Manipur Top Channel dagi video amta update tawjage ngasi nungthin fongbasi fongda December gi tang kunda December kunganithoi gi Ramila mega rally da Pakistan gi terror group singna PM Modi da attack torakpa yai report Satliba tha asigi saisat kunganithoi da Delhi gi Ramila ground da BJP na sinduna pangthokadawriba mega rally da athoiba mithunglen oina saruk yagadawriba leibak asigi Prime Minister Narendra Modi da Pakistan da base toba terror group singna attack torakpa yai haina intelligence agency gi report amana hairi paw asina hai Modi da terror group sing asina target torakpa yabagi oithokpa leibana mega rally asida Modi bu ehenma ngak senaba intelligence agency na mari leinaba special protection P group SPG amadi rally Delhi police ta paw pikre hairi numit asida Prime Minister Modi bu mamangda ngak senaba asidagi hena akan mamongda ngak senanaba khangankhre hainasu paw asina hairi paw asigi matung ina Pakistan da base toba Jaish-e Mohammed ki kangbu sing India da laiduna Prime Minister Modi bu hatnaba plan tobagi report laire hairi December 19 da pangthokadoriba mega rally asida pawmising amadi miyamga pulingai sairakta Modi bu soidana hatnabagi plan sinbagi singnaba lai hairi